Arambai Unit 39 Mayang Imphal Na sinduna Mayang Imphal Konchak ta leiba MIKHYA Club ke player ground da ngasidagi hauraga numit nini chupna pangthokadaba MUKNA Open Tournament 2025 pangthokliba tournament asigi category ani tokna khaidoktuna KG 65 mathakta sanaroi kontra humdoi amadi KG 65 makhada sanaroi yangkhai mapan punna sanaroi marfutara nithoina saruk yaduna Manipur gi tongan ba lamdagi sanaroi singna saruk yaduna pangthokliba MUKNA masana asigi houdokhre thauramda Mayang Imphal Assembly Constituency gi ex-minister Dr. Khumuzam Ratan Kumar, CPM gi Chief Advisor Koingamba Kuman, Arambai Tengol gi Second in Charge Army Chief Samananda Maitai amasung Unit Singh Commander Rojo Oinamna Chingbanda Singna saruk yaduna MUKNA Tournament houdokhre. Marathana aikoige leiting haiba adugumba thoidong hendona ningthi jaraba